ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯋꯥꯔꯤ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒ ꯂꯦꯡꯒꯥ ꯑꯣꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯑꯁꯤ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯄꯨꯂꯞ ꯑꯣꯏ, ꯑꯗꯨꯒ ꯑꯩ ꯏꯊꯟ ꯈꯛꯇꯅꯤ ꯂꯩꯀꯥꯏ ꯇꯣꯉꯥꯜꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯇꯤꯟꯅꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯞꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯔꯦꯡ ꯏꯃꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯏꯊꯟ ꯈꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ "ꯚꯥꯏ, ꯉꯁꯤꯗꯤ ꯀ꯭ꯔꯤꯁꯅ ꯖꯔꯃꯅꯤ ꯂꯤꯀꯣꯟ ꯁꯥꯟꯅꯒꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯂꯨꯁꯤꯗꯅ" ꯍꯥꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯔꯛꯂꯕꯅꯤꯅ "ꯌꯥꯏꯌꯦ ꯚꯥꯏ, ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯦ ꯑꯩ ꯍꯩꯗꯤ ꯍꯩꯇꯦ, ꯑꯗꯨꯕꯨ ꯌꯦꯡꯕꯒꯤ ꯁꯨꯝ ꯕꯤꯠꯇ ꯑꯣꯏꯅ ꯂꯥꯛꯑꯒꯦ" ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯩꯕꯅꯤꯅ ꯃꯈꯣꯏꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯌꯥꯎꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯗ ꯑꯩꯗꯤ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯁꯥꯃꯛ ꯌꯥꯎꯔꯒ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟ ꯍꯥꯏꯐꯦꯠꯇ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯣ ꯂꯝ ꯃꯃꯤꯡꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕు ꯀꯔꯋꯥꯏ ꯖꯒꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯀꯣꯟ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯃꯥꯡ ꯑꯃꯗ ꯃꯟꯗꯣꯞ ꯈꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯃꯈꯣꯏꯒꯤꯗꯣ ꯌꯨꯝ ꯃꯔꯛꯇꯒꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯛꯅ ꯎꯕꯒꯤ ꯋꯥꯅꯤ, ꯂꯝꯕꯤꯔꯣꯝꯗꯒꯤ ꯀꯣꯏꯔꯒ ꯆꯠꯂꯕꯗꯤ ꯈꯔꯗꯤ ꯁꯥꯡꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯏꯁꯩ ꯊꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯀꯔꯤ ꯉꯥꯡꯉꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯃꯟꯗꯣꯞ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯩꯅ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝꯗꯅ ꯃꯈꯨꯠ ꯑꯗꯨ ꯈꯠꯂꯒ ꯀꯧꯔꯛꯏ꯫ ꯑꯩꯅ "ꯀꯔꯤꯅꯣ? ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ, ꯁꯛꯁꯨ ꯈꯪꯅꯕ ꯅꯠꯇꯦ, ꯃꯥꯅ ꯑꯩ ꯀꯧꯔꯛꯏꯁꯤꯕꯨ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ" ꯈꯟꯗꯨꯅ ꯑꯩꯁꯦ ꯃꯐꯝ ꯖꯒꯥ ꯑꯗꯨꯗꯒꯤ ꯐꯥꯎꯔꯒ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯈꯪꯗꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯠꯇꯨꯅ ꯑꯗꯨꯃꯛ ꯀꯧꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯖꯥꯠꯅꯣ ꯃꯥꯒꯤꯁꯦ ꯈꯜꯂꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝ ꯃꯄꯥꯒꯤ ꯒꯦꯠ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗꯒꯤ ꯑꯩꯁꯨ ꯀꯔꯥꯏꯗꯒꯤꯕꯨ ꯆꯪꯒꯗꯣꯏꯅꯣ ꯈꯪꯗꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ "ꯚꯥꯏ, ꯅꯪꯅ ꯊꯣꯛꯈ꯭ꯔꯤꯗꯣ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯅꯪ ꯊꯤꯕ ꯊꯣꯛꯂꯛꯏꯕꯅꯤ꯫ ꯂꯥꯛꯑꯣ, ꯒꯦꯝ ꯑꯃ ꯂꯣꯏꯔꯦ, ꯑꯁꯤ ꯍꯧꯕꯒꯤꯁꯤꯗꯤ ꯅꯪ ꯌꯥꯎꯍꯧꯔꯣ ꯂꯥꯛꯑꯣ, ꯍꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣই ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯐꯝꯃꯣ ꯂꯥꯛꯑꯣ, ꯃꯤ ꯁꯨꯅꯗ꯭ꯔꯦ, ꯅꯪꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯍꯩꯔꯛꯀꯅꯤꯗ" ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ "ꯍꯣꯏ ꯚꯥꯏ" ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯑꯗꯣ ꯈꯪꯂꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯔꯣꯝꯗ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕꯗꯨꯗ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃꯗ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯪꯉꯣ ꯍꯥꯏꯅ ꯇꯟꯖꯥ ꯑꯃ ꯐꯪꯈꯤ꯫ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯨꯄꯤꯁꯤꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯣꯏꯂꯨꯝ ꯂꯨꯝꯃꯒ ꯄ꯭ꯔꯄꯣꯁ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯦ ꯉꯥꯏꯔꯒ ꯃꯁꯛ ꯐꯖꯕ ꯈꯜꯂꯒ ꯄ꯭ꯔꯄꯣꯁ ꯇꯧꯕꯅ ꯍꯦꯟꯅ ꯀꯣꯝꯕꯖꯥꯠꯅꯤ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯑꯩꯁꯨ ꯇꯟꯖꯥ ꯑꯗꯨ ꯐꯪꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯍꯪꯍꯧꯏ꯫
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯂꯩꯖꯔꯒꯗꯤ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯛ ꯂꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯁꯦꯡꯕ ꯃꯥꯅ ꯄꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩꯒ ꯁꯥꯟꯅꯗꯕꯒ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤꯅꯦ, ꯂꯤꯀꯣꯟꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕꯕꯣꯕ꯫ ꯂꯝꯕꯤ ꯂꯝꯃꯥꯡꯗ ꯊꯣꯛꯇꯨꯅ ꯎꯅꯔꯕꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩ, ꯃꯤ ꯎꯈꯤꯅꯤ, ꯀꯀꯥ ꯎꯈꯤꯅꯤ, ꯏꯃꯥ ꯏꯄꯥ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯀꯣꯟ ꯑꯁꯤꯗꯗꯤ ꯐ꯭ꯔꯤꯅꯤꯗꯣ, ꯃꯌꯥꯝ ꯄꯨꯂꯞꯀꯤ ꯃꯃꯥꯡꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ, ꯎꯅꯕꯁꯨ ꯐꯪꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯣꯟꯗ꯭ꯔꯪ ꯇꯧꯗꯨꯅ ꯂꯩ꯫ ꯏꯃꯥꯟꯅꯕꯅ "ꯀꯩꯅꯣ ꯚꯥꯏ, ꯎꯪꯗꯨꯅ ꯂꯩꯗꯨꯕꯨ, ꯃꯔꯨꯗꯨ ꯄꯥꯏꯁꯜꯂꯒ ꯅꯤꯛꯑꯣ ꯌꯥꯔꯦ, ꯑꯗꯨꯒ ꯂꯥꯏꯌꯣꯝꯁꯤꯗ ꯊꯥꯗꯔꯣ" ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯍꯥꯟꯕ ꯌꯥꯎꯕꯅꯤꯅ ꯅꯤꯛꯇꯨꯅ ꯑꯃꯨꯛ ꯊꯥꯗꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯍꯩꯇ ꯂꯤꯀꯣꯟ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯟꯅꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒ ꯌꯨꯝ ꯅꯛꯅꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ "ꯆꯪꯉꯒꯦ ꯚꯥꯏ, ꯑꯗꯣ ꯅꯪ ꯉꯥꯏꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ "ꯌꯥꯔꯅꯤꯗ ꯚꯥꯏ", ꯀꯤꯔꯕꯁꯨ ꯄꯨꯛꯅꯤꯡꯗ ꯂꯣꯠꯁꯤꯟꯗꯨꯅ, ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯤꯗꯕ ꯁꯥꯗꯨꯅ "ꯌꯥꯔꯅꯤꯗ ꯚꯥꯏ, ꯆꯪꯍꯧꯔꯣ, ꯀꯅꯥꯕꯨ ꯀꯅꯥ ꯀꯤꯗꯣꯏꯅꯣ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯕꯁꯤꯕꯨ." ꯂꯤꯀꯣꯟ ꯁꯥꯟꯅꯔꯒ ꯍꯜꯂꯛꯄꯅꯤꯅ ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯐꯥꯎꯗꯤ ꯅꯣꯡꯗꯤ ꯉꯥꯟꯗ꯭ꯔꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯞꯅ ꯂꯥꯛꯏ꯫ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯃꯣꯏꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯔꯒ ꯍꯜꯂꯛꯂꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯉꯥꯏꯔꯒ ꯑꯗꯨꯝ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯣꯏꯁꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯈꯔ ꯂꯥꯞꯄꯅꯤꯅ ꯑꯩꯁꯦ ꯏꯊꯟꯇ ꯍꯦꯛ ꯇꯥꯏꯌꯦꯕ꯫ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯈꯟꯗꯨꯅ ꯀꯤꯕꯃꯛꯇꯤ ꯀꯤꯗ꯭ꯔꯦ꯫ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯃꯥꯗ ꯇꯧꯏ꯫ ꯑꯗꯨꯝꯅ ꯏꯃꯥꯗ ꯐꯣꯟ ꯑꯗꯨ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯨꯇꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯏꯃꯥꯅ ꯐꯣꯟ ꯄꯥꯏꯔꯛꯄ ꯑꯗꯨꯒ ꯇꯥꯟ ꯆꯥꯅꯅ "ꯏꯃꯥ, ꯒꯦꯠ ꯍꯥꯡꯉꯣ" ꯑꯁꯨꯝꯅ ꯈꯣꯟ ꯑꯁꯤ ꯈꯔ ꯀꯟꯅ ꯍꯥꯏ꯫ ꯏꯃꯥꯁꯨ ꯑꯩꯅ ꯈꯣꯟ ꯑꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯄꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯛꯏ꯫ ꯏꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯎꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥꯁꯨ ꯂꯩꯔꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯅ ꯌꯨꯝꯕꯨꯗꯤ ꯌꯧꯔꯕꯅꯤꯅ ꯈꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯈꯟꯗꯨꯅ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨ ꯏꯃꯥꯗꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯏꯃꯥꯒ ꯏꯕꯥꯅꯤ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯛꯇꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯜ ꯑꯗꯨꯝ ꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯥ ꯍꯥꯟꯅꯗꯒꯤ ꯃꯈꯣꯟ ꯊꯣꯛꯄ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯩꯒꯤ ꯃꯤꯡ ꯑꯗꯨ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯈꯪꯅ ꯑꯩꯒꯤ ꯃꯤꯡ ꯑꯗꯨ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯂꯦꯞꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯅꯦ꯫ ꯀꯤꯔꯗꯨꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯗꯨꯅ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯊꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯑꯗꯨ ꯄꯨꯡꯉꯥꯟ-ꯉꯥꯟꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯛꯈꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯗꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯂꯧꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨ ꯆꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯇꯧꯁꯤꯟꯈꯤ꯫ ꯑꯍꯥꯟꯕ ꯇꯧꯕ ꯑꯣꯏꯕꯅ ꯃꯥꯁꯨ
ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯄꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯕꯅꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯗꯨꯗꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯉꯔꯥꯡ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯅꯝꯕꯔ ꯂꯧꯈꯤꯕ ꯅꯨꯄꯥꯗꯨꯅꯦ"꯫ ꯁꯤ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ "ꯑꯣ, ꯈꯪꯉꯦ, ꯑꯗꯣ ꯀꯔꯤ ꯂꯩꯔꯒꯦ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤꯕꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ "ꯑꯩꯒꯤꯁꯦ ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯍꯪꯂꯛꯄꯅꯤ, ꯅꯪ ꯑꯁꯦꯡꯕꯗꯤ ꯍꯥꯏꯔꯛꯎꯀꯣ"꯫ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤ ꯋꯥꯅꯣ, ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯒꯦ, ꯍꯪꯂꯛꯑꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ "ꯉꯔꯥꯡ ꯂꯤꯀꯣꯟ ꯁꯥꯟꯅꯔꯤꯗꯣ ꯅꯣꯏ ꯃꯅꯥꯛꯇꯔꯣ, ꯅꯣꯏ ꯌꯨꯝꯂꯣ ꯑꯗꯨꯕꯣ"? ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦꯡꯕꯗꯤ ꯑꯗꯨꯗ ꯅꯠꯇꯦ, ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ, ꯀꯩꯗꯧꯔꯒꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯂꯤꯀꯣꯟ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯃꯥꯡꯗ ꯃꯟꯗꯣꯞ ꯈꯟꯗꯨꯅ ꯂꯩꯕ ꯑꯗꯨ"꯫ ꯅꯨꯄꯤꯗꯨꯅ "ꯑꯗꯨ ꯀꯩꯗꯧꯔꯕ"? "ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯂꯒ ꯑꯩꯕꯨ ꯀꯧꯔꯛꯄꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯀꯔꯤ ꯊꯣꯛꯂꯕꯖꯥꯠꯅꯣꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯛꯄꯅꯤꯗ"꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ, ꯈꯪꯉꯦ, ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯂꯩꯈꯤꯗꯕꯅꯦ. ꯁꯥꯒꯩꯕꯨꯗꯤ ꯄꯨꯟꯗꯦꯗ, ꯂꯩꯀꯥꯏ ꯊꯣꯛꯄꯒꯤ ꯑꯁꯨꯝ ꯈꯪꯕꯒꯤ ꯋꯥꯅꯤ. ꯃꯥꯗꯣ ꯈꯔ ꯃꯤꯃꯥꯟꯅꯗꯕꯅꯦ. ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗꯦ ꯇꯧꯔꯒ ꯃꯣꯏꯒꯤ ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯤꯕꯅꯦ. ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯃꯤꯁꯤꯁꯤꯃꯗꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯉꯛꯂꯤꯕꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯏꯆꯦꯒꯤ ꯏꯃꯨꯡꯗ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯃꯆꯥꯒꯨꯝꯕꯒ ꯂꯩꯕ꯭ꯔꯥ"? ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ "ꯏꯆꯦꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯆꯦ ꯅꯠꯇꯅ ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯇꯦ. ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯟꯗꯣꯝꯆꯥ ꯈꯔ ꯂꯩ". ꯅꯨꯄꯥ ꯑꯗꯨꯅ "ꯑꯦ, ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ"? "ꯂꯩꯁꯥꯕꯤ ꯃꯆꯥꯅꯦ". ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯎꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯁꯨ ꯎꯍꯧꯗꯕꯅꯤꯅ ꯑꯁꯤꯅꯤ ꯍꯥꯏꯕꯗꯨ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯅꯪꯅ ꯇꯥꯛꯂꯤꯕ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯗꯣ ꯌꯥꯝꯅ ꯃꯥꯜꯂꯦ". ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯃꯄꯨꯛꯅꯤꯡꯗ "ꯑꯁ, ꯇꯟꯕꯗꯤ ꯈꯔ ꯐꯥꯎꯏꯍꯦ. ꯑꯁꯨꯃꯥꯏꯅ ꯃꯤ ꯂꯩꯇ꯭ꯔꯒ ꯊꯣꯛꯂꯛꯑꯒ ꯎꯍꯟꯕ ꯀꯥꯏꯁꯦ ꯑꯍꯥꯟꯕꯅꯦꯕ. ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯖꯩꯍꯦ". ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯗꯨꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯌꯦ. ꯁꯤꯈ꯭ꯔꯕ ꯃꯤꯅꯕꯨ ꯀꯔꯝꯍꯥꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯣ". ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤꯅ "ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯍꯩꯖꯤꯡ ꯑꯃꯇ ꯆꯠꯃꯤꯟꯅꯔꯨꯁꯤ. ꯃꯐꯝꯗꯣ ꯈꯔ ꯂꯥꯞꯄꯦ. ꯍꯩꯖꯤꯡꯁꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯠꯄꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯔ ꯊꯦꯡꯂꯅꯤ. ꯑꯗꯨꯅ ꯑꯩ ꯏꯊꯟ ꯈꯛꯇ ꯆꯠꯄꯗꯣ ꯌꯥꯝꯅ ꯀꯤꯌꯦ. ꯏꯕꯥꯅꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ". ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯁꯨ "ꯍꯣꯏ", ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯅꯥꯅꯕꯨ ꯇꯜꯂꯦ ꯍꯥꯏꯒꯗꯣꯔꯤꯕꯅꯣ? ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯍꯩꯖꯤꯡ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯍꯩꯖꯤꯡ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯄꯣꯠꯌꯦꯡ ꯄꯤꯗꯨꯅ ꯍꯜꯂꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯗꯨ ꯈꯔ ꯊꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯗꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯊꯟꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯈꯔ ꯊꯦꯡꯂꯕꯅꯤꯅ ꯅꯨꯄꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯈꯔ ꯌꯥꯝꯅ ꯁꯥꯡꯕꯅꯤꯅ ꯃꯊꯟꯇ ꯂꯥꯛꯄ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯂꯥꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯒꯥꯔꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯂꯥꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃ ꯂꯩꯈꯤꯗꯕ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ "ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯂꯤꯕ ꯑꯗꯣ"? ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫
ghari ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯅ ꯊꯧꯔꯛꯂꯤꯕ ghari ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯣꯡꯕꯗꯧꯅ ghari ꯑꯗꯨ ꯈꯔ ꯂꯨꯝꯊꯔꯛꯄ ꯑꯗꯨꯗ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯑꯗꯨ ꯀꯤꯔꯗꯨꯅ ghariꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯃꯑꯣꯡꯗꯤ ꯎꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯔꯕꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ꯫ "ꯅꯪ ꯑꯩ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯣꯟꯁꯤ ꯉꯥꯛꯇ ꯄꯥꯏꯕꯤꯈꯣ, ꯑꯩ ꯏꯊꯟ ꯈꯛꯇ ꯆꯠꯄꯗꯣ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ "ꯍꯣꯏ ꯄꯥꯏꯔꯒꯦ, ꯑꯗꯣ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯒꯥꯔꯤ ꯊꯧꯕꯕꯨ ꯌꯥꯒꯗ꯭ꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ "ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯄꯥꯏꯌꯨ, ꯑꯩ ꯏꯊꯟ ꯈꯛꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ, ꯅꯪꯗꯤ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯛꯎ, ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯀꯟꯅ ꯐꯣꯟꯗꯨꯗꯒꯤ ꯊꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯔꯣ, ꯏꯕꯥꯅꯤ ꯁꯨꯔꯕꯗꯤ ꯀꯤꯕꯁꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ" ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ghari ꯑꯗꯨ ꯈꯥꯝꯗꯨꯅ ꯒꯦꯠ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯀꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯒꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯀꯨꯝꯊꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯝ ꯐꯪꯂꯝꯃꯤ꯫ ꯃꯥꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯉꯁꯥꯏ ꯑꯣꯟꯂꯥꯏꯟ ꯂꯩꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯣꯟ ꯄꯥꯏꯔꯤꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ "ꯍꯜꯂꯣ ꯍꯜꯂꯣ" ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯃꯥꯟꯗꯕꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯪꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯥꯗꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ "ꯑꯣꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ghari ꯑꯗꯨ ꯒꯦꯠ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ghari ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ghari ꯑꯗꯨ ꯐꯥꯕꯒꯨꯝꯅ ꯏꯟꯕ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ghari ꯑꯗꯨ ꯏꯟꯕ ꯌꯥꯗꯕꯗꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯕꯐꯥꯎ ꯏꯟꯁꯤꯟꯗꯕꯤꯗ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯗꯨꯅ ꯏꯃꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯒ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯂꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯊꯥꯜꯂꯝꯕ ghari ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨ ꯁꯣꯗꯤ ꯌꯥꯎꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯊꯥꯜꯂꯛꯏꯕꯅꯣ ꯈꯪꯗꯦ, ghariꯒꯤ ꯂꯥꯏꯠ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯒ ꯌꯦꯡꯕꯁꯨ ꯀꯤꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯃꯥꯈꯣꯏ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕꯤꯗ ꯏꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯍꯧꯗꯣꯛꯂꯔꯣꯏꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯐꯣꯟ ꯇꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯇꯨꯝꯂꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯔꯤꯡ ꯑꯗꯨ ꯍꯦꯛ ꯆꯠꯄꯒ ꯅꯨꯄꯤ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ "ꯀꯩꯅꯣ ꯅꯪ ꯑꯣꯟꯂꯥꯏꯟ ꯂꯩꯌꯣ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯊꯠꯂꯝꯃꯤꯗꯤ" ꯑꯁꯨꯝꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯩꯅꯣ ꯅꯪꯗꯤ ꯒꯥꯔꯤꯗꯤ ꯁꯨꯡꯊꯧ ꯊꯧꯗꯦ, ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯍꯜꯂꯣ ꯍꯜꯂꯣ ꯇꯧꯗꯨꯅ ꯂꯩꯗꯨꯕꯣ, ꯑꯩꯗꯤ ꯅꯪ ꯒꯥꯔꯤ ꯊꯧꯕ ꯃꯈꯣꯟ ꯇꯥꯗꯕ ꯑꯗꯨꯗ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯕꯅꯤ, ꯑꯗꯨ ꯐꯣꯟꯗꯣ ꯃꯁꯥ ꯃꯊꯟꯇ ꯇꯠꯈ꯭ರೆ, ꯑꯗꯨꯒ ꯇꯧꯔꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦ." ꯅꯨꯄꯥꯗꯨꯅ "ꯀꯔꯥꯏꯗꯒꯤ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯗꯕ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯔꯛꯏꯕ? ꯑꯩ ꯌꯨꯝ ꯌꯧꯔꯦ, ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯔꯛꯑꯦ, ꯌꯥꯝꯅꯁꯨ ꯀꯤꯌꯦ, ꯏꯃꯥꯈꯣꯏꯁꯨ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯣ ꯀꯅꯥ ꯑꯃꯠꯇ ꯇꯥꯗꯤꯌꯦ, ꯋꯥꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯝꯂꯒꯦ, ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯌꯦ, ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯊꯝꯈ꯭ꯔꯅꯨꯀꯣ, ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯂꯩꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯨꯁꯨ "ꯍꯣꯏ ꯐꯔꯦ ꯐꯔꯦ, ꯅꯪꯕꯨ ꯌꯨꯝ ꯌꯧꯔꯕꯗꯤ" ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪ ꯅꯊꯟ ꯈꯛꯇ ꯂꯩ ꯍꯥꯏꯔꯒ ꯀꯅꯥꯒꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯥꯗꯨꯅ "ꯑꯩ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯦꯍꯦ, ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯌꯦ, ꯀꯔꯥꯏꯗꯒꯤ ꯃꯈꯣꯟꯅꯣ, ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ" ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯔ ꯆꯤꯡꯅꯗꯨꯅ "ꯅꯪ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯒꯦ? ꯉꯁꯥꯏ ꯑꯀꯤꯕ ꯈꯔ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯣ, ꯈꯨꯖꯨ ꯂꯩꯈꯥꯝꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯝꯇ ꯑꯣꯛꯊꯣꯛꯑꯣꯕ, ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯑꯁꯦ ꯃꯔꯣꯟ ꯃꯔꯤꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯒ ꯅꯪ ꯅꯊꯟ ꯈꯛꯇ ꯂꯩꯕꯁꯨ ꯃꯥꯟꯗꯦ, ꯃꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ" ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯤꯗꯨꯅ
ꯌꯥꯔꯦ ꯐꯣꯟ ꯊꯝꯂꯁꯤ, ꯅꯪꯁꯨ ꯇꯨꯝꯖꯔꯣ. ꯅꯪꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯤꯕ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯟꯅ ꯀꯤꯍꯜꯂꯦ. ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ. ꯐꯣꯟ ꯑꯗꯨ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯑꯃꯨꯛ ꯆꯪꯂꯛꯄ ꯍꯧꯔꯛꯏ. ꯌꯦꯡꯊꯣꯛꯂꯨꯔꯒꯅ ꯑꯃꯨꯛ ꯃꯨꯠꯈꯤꯕ. ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯒ ꯑꯩꯕꯨ ꯒꯥꯔꯤ ꯑꯁꯤ ꯏꯟꯁꯤꯜꯂꯒ ꯊꯝꯕꯅ ꯐꯒꯗ꯭ꯔꯅꯦ ꯈꯜꯂꯛꯏ. ꯑꯗꯨꯕꯨ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤꯅ ꯏꯟꯁꯤꯜꯂꯔꯣꯏꯒꯦ, ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯏꯟꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯨꯝꯊꯈꯤ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯣ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯏꯟꯈꯠꯇꯨꯅ ꯐꯖꯅ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯀꯅꯥꯅ ꯏꯟꯈꯠꯀꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯒꯥꯔꯤ ꯑꯗꯨ ꯄꯥꯏꯗꯦ. ꯀꯔꯤꯅꯣ, ꯅꯪꯅ ꯉꯔꯥꯡ ꯍꯜꯂꯛꯑꯒ ꯏꯟꯈꯠꯂꯒ ꯊꯅꯝꯕ ꯅꯠꯇ꯭ꯔꯣ? ꯒꯥꯔꯤꯁꯤꯕꯨ ꯃꯥꯅ ꯄꯨꯔꯨꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯪꯂꯛꯏꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ, ꯍꯤꯗꯥꯛꯀ ꯊꯛꯂꯛꯄ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯅ ꯍꯪꯂꯛꯏ. ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯔꯥꯡ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯥꯏ ꯑꯃ ꯌꯦꯡꯊꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯑꯖꯥ ꯄꯨꯖꯥ ꯇꯧꯊꯣꯛꯈꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯖꯟꯇ꯭ꯔ ꯑꯃ ꯍꯥꯞꯄꯤꯕꯗꯒꯤ ꯑꯃꯝ ꯑꯊꯦꯡ ꯆꯠꯄꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯂꯛꯄ ꯑꯃꯗꯤ ꯒꯥꯔꯤꯗ ꯐꯥꯕ ꯃꯥꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯗ꯭ꯔꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ.